ing kumja lising ani kunmanga loisingadaba supnagi numit nini khaktamak ngaisilappaga loinana Noney jilagi city pangadabusu ngasina aroiba numit haibadu lakle awa nungai marakta ariba sahi sakiduna anoba sahi lising ani kunturuk amuk lakadaba asida miyamna harau tayamaga loinana oknaba sem shanari Happy New Year pangthokadaba mafamsingda ningthina leitengduna sem sabigi thafak kaya sathanari Numit mangani gi mamangda pangthokiba Christian lining chapasingi khwaidagi chawba kumhai ama oiriba Christmas asisu jila asida harau tayambaga loinana pangthoknaki Prabhu Jisuna malem taibang panda miyoiba saglon lawduna sayolaktuna pokhiba kumhai Christmas manungda Santigi Yubraj ningthau singi ningthau kanbiba Prabhu Jisugi minglen sak sonba asengba sastragi wahai sandokpa jagoi isai saktuna akhannaba laison saba pangthokpa amasung ahau athum sabane singba asina kumhai asigi thoidokpa saktam oikhi pangthokkiba Christmas asigi matangda Longmai Town Baptist Church Noney gi pastor G Saktina asumna phungdok lakhi Christmas ki maru oiba today taibang mioi ba punung si hay na phungdokpa pap ki panggal na mangdon laiba singba kanbinan na ba mahan alapani sawrba aran khubam pibinan ba lapani maram di taibang mioi ba na pap ta kiba laikha ta kiba maram na make nung sibigi matik mangal digi sotha ba maram na ngasi Jesus Krista na taibang panta lakli bani karigi damak no hayraga mioi ba amagi pap ki maram na mioi ponamakta prithvi ponamakta pap ay bisa thung lakle aduna pap ki ataw mande sibani Shiba haiba ase prithvi da lakle maramadana prithvi ponamak pu kanbina ba amadi aran kubam pibina ba Jesus Krista na polakpani hingliba ikoi ponamak ase tangju laita na ikoi laimina se Krista gi nung shiba Krista gi inta ba du ikoi ponamak ase da laire yarga harau nungai na koi laimina si aiba wapa ose sandok sabani Sahi loiramdai talak asida Noney jilagi sadaron miyamna matam kuirabagi mamangdagi khaurangna ngaijarakpa maihau langpok amasung mahusagi khusemda akai atwai thorakpa matamda sijinagadaba polam oiriba Fire Substation Longmai Noney District Headquarter da Hills Areas Committee Manipur ki Chairman amasung Nungba Kendra gi MLA Sri Dingangnung Gangmaina haukiba December ki tang 33 ta sangha biduna miyamda sinakre Miyamna matam kuirabagi mamangdagi mangkhiba mang adu mangphawna khiba aduda harau tayamba kaya phungdok lakhi sangabagi thoram aduda wa ngangladuna di gangmaina hai aikhoi miyam changna honnaduna iramdam Manipur asida santi poraknaba honnaminashi haiki sangariba fire substation asi miyam gini department gi official singbu sahajok pibiduna mateng pangbiyu haina mahakna appeal tawki Thauram aduga mari lainana unarubada Manipur Fire Service ki Director L Nabachandrana asumna phungdok lakhi Fire Substation ama Noney da thamba haibagi adugumba wakhalon adu ekhoina punna honaminadana government ki amadi namdamasi honorable MLA amadi miyam punamak honaminadana ngasi Fire Substation ama hangbang amjare asigumba Fire Substation ama hanglakpasina namdamasida maheu langpok tanatana tongan ba natural and man-made disaster kaya dasu ekhoina angam makradi mating pangmang amlani haibagi nungai basu ai thamjari aduga amukasu nungai ba amana asugumba Fire Substation ama thambang ambasisu aikoi Fire Service Department ki taraptagi yamna haraujaba amadi ningba thungba amani na ai thamjage aduga ngasi gi asugumba Fire Substation hangdokpa asida aikoina mobile amasu thamjare mobile number di 6909014951 asugumba number sida bazaar singna matam chana pau pibiraktana miyamgi lantum miyagi punsi kanbada aikoi punamak thodang longmina amabu oire local MLA gi thausil makhada Manipur Fire Service Department na Noney jila da ahanba oina Fire Substation ama hangdokpiba asi miyamna kawngomdana lehoragani